खुरुमजरी SKTV की मणिपुर पाव मिटिंग ताबीरिबा पोमनमकपो खुंद्राकपम सनातोंबिना तराम नोकजरी अहानबदा मरुइबा पाउसिंग फंगबीगनी लुपा कोटी तरा चंगना पुणे द सागदबा जमनाबाई फिरोदिया नॉर्थ ईस्ट इंडिया वावन रानी गाइडन व्यू गर्ल्स हॉस्टल गरांग मणिपुर लेंगा की डिप्टी चीफ मिनिस्टर लोसी डिखोना उरेप उयुंग तमख्रे अमसोंग मैतई मीतईबु शेड्यूल ट्राइब की लिस्ट चलहननबगी थौरांग पाइखटनबा मणिपुर लेंगाक्ता शेड्यूल ट्राइब डिमांड कमिटीना मखाताना तक्सिलगनी हाइरी हौजेक पाउ संदोक न पिजरी लुपा कोटी तरा चंगना पुणे द सागदबा जमनाबाई फिरोदिया नॉर्थ ईस्ट इंडिया वावन रानी गाइडन ल्यू गर्ल्स हॉस्टल ngarang मणिपुर लेंगा की डिप्टी चीफ मिनिस्टर लोसी डिखोना उरेप उयुंग तमख्रे प्रोजेक्ट असी इंडिया की ममिंग लेरबा NGO सरहदना इरांगी चैथेंग फंगलबा अवांग नोंगपोक लमदम मरु ओइना मणिपुरी सिंगिदमक पाइखटपनी हाइरिबा हॉस्टल असी पुणे की कजार लेबा गुजर निम्बाल कारवादीदा सागदबनी फोर्स मोटर्स की चेयरमैन डॉक्टर अवी फिरोदियाना थौरम मपू ओइना सरुक्याखिबा उरेप उयुंग तंबा अदुदा डिप्टी चीफ मिनिस्टर लोसी डिखोना फोंदोखिबदा नौना सागदौरिबा हॉस्टल असी अवांग नोंगपोक लमदमदगी लाकपा मियामगी अनीसुबा युम अमा ओहेंदुना महै मसिंग तंबा याउना तुंग कोइना माई पाकपा पुनशिरोल अमा सेमननबगी मफम अमा ओहेंसी फिरोदिया की इमुंग मनुंगना असिगुम्बा हॉस्टल अमा साननबगीदमक अचौब थौदांग अमा लौरकपा असि थागतबा ngamde matung tarakpadasu hena masak thokpa thabak thorom sing paikhalakpa oirasanu amaromda state legaknasu mahairoi singda mahi masing tamnanabagi ahenba khudong chaba kaya piduna naha singda sakti pinanaba honagani haina losi dikona fongdoki thoromaduga mari leinana फिरोदियान हाइकिबदा अवांग नोंगपोकी मियामबु मपान लैपाकी साफुना इंडियादगी तोखाइना लेहननबा थौरांग तौदबनते मसि पुमनमक माइ पाखलोइदबनी पांगथोकलिबा उरेप उयुंग तंबगी थौरम असि अपिकपा अमा ओइरबसु तुंगददी अदुकी मति कानबा मफम अमा ओइगदौरिबनी हाइना महकना फोंदोकी This project is much more than just putting up a new building. It represents our sheer promise to support young people from every part of India so they get a good education, grow and build a bright and secure future. The northeastern region is a vital part of India's heritage with rich traditions, immense talent and help our country progress. स्टेट असिदा इरांगी फिबम खरा मखई फगलकपगा इरोइनना मैतई मीतईबु शेड्यूल ट्राइब की लिस्टा चलहननबगी थौरांग पाइखटनबा मणिपुर लेंगाक्ता मखाताना तक्सिनबा हाइना ngarang famkiba mifam amana amato oina yanakre hairi hiramasiga matangda शेड्यूल ट्राइब डिमांड कमिटी STDCM gi जनरल सेक्रेटरी न थादोरकपा चिरोल अमना हाई इरांग असिना मरम ओइरगा मैतई मीतईबु ST gi लिस्टा चलहननबा STDCM na changsinuna lakpa khongjang asi taptharaga lakibani मैतई मीतईबु शेड्यूल ट्राइब की लिस्टा चलहनना बगिदमक मखाताना करी खोंगतांग लोखटकदगी हाइबगी मतंगदा ngarang DM यूनिवर्सिटी की कैंपस ता लेबा इमा खुंथोक हनबीगी संगलेंदा नोंगमगी ओइबा कोर कंसल्टेटिव मीटिंग अमा STDCM की मीटिंग मखादा पांगथोकी लेहौथाबम शरद चंद्र अमदी STDCM की वर्किंग प्रेसिडेंट ना मॉडरेटर अमसुंग प्रेसिडेंट ओइना सरुकिया की मिफम अदुदा तोंगान तोंगानबा लुप कया की थौपुब सिंगना वाफम कयासु फोंदोकनकी हौजिक मणिपुर द थोकलिबा इरांगी फिबम असि खरा मकई फगलकपा मरमना मैतई मीतईबु इंडियन कॉन्स्टिट्यूशन की मखादा शेड्यूल ट्राइब की लिस्टा चलननबगी मथौ ताबा थबकसिंग लौखटननबा मणिपुर लेंगाक्ता मखाताना तक्सिनबा हाइना अमत ओइना यानकी हाइरी Artificial Intelligence and Advanced Computing haibasida Imphal gi Hotel Classic Grand da numit marini chupna pangthokadaba ahanba international conference ki ngasi nini chanba numita technical session pangthoktuna AI gi matangda kupna nainakre
Indian Institute of Information Technology Manipur na silaga pangthokpa ngasigi technical session aduga mari leinana conference asigi convener Dr. Nongmai Kapam Kisorjit na hai AI amasung advanced computing ki lamda malem gi oina hauzik oiriba fibam sing khana nainabagi platform ama conference asida thambani hauziki matamda AI hairaga robot khaktamak oina ubagi matam natre aikoina season nariba tongan ba gadget singda AI asi tapna hapchilaklibani maramaduna karam ballamda AI haplaga hena khumang chaukshin bangamgadagi haibagi matangda khana nainanaba conference asida tanja lobani amaromda conference asida researcher, academician, amasung industry gi expert singna makoi gi research findings sing puthokuna AI application sing asi healthcare, cyber security amadi language technology na chingba kayada sijinnabagi matangda su khananainagani haina mahakna makhatana phongdoki. AI harga defina miyam narisi artificial intelligence harga samsam human gi cognitive thinking haita okay mean khalli ba wakhalon sigi masi replicate tawno hona bani haita repena in some gadget na maybe some robot ta kaita human gi thinking se artificial in option na adige concept ne pen miyam kana nei nari jo ki na trend se adna karai gi field pen AI har kan pen se robot khatang ubuya de haita ji ke koina pairi ba any gadget like A to Z haita actually se da AI se no but infuse or any na karam field karam mongi AI haba kan advancement ko to ya de haibatu tuna Manipur Lenga ki planning department ki makhada startup Manipur 2.0 ki saruk ama oina numit taret ni chathagadaba entrepreneurship development program among ngasi akampata leiba NEI LIT Imphal ki seminar holder hogdokre NEI LIT Imphal amasung startup Manipur 2.0 ga loina na pangthok pathorom aduda Imphal East Imphal West Kakching Thobal Bisnupur Ukrul amadi Sanapati district tagi beneficiary trainee chamagani furom na saruk yagani Thorom aduda planning department ki director Dr. R.K. Radhesh Hana, joint director Dr. R.K. Tombi Sana amadi NEI LIT Imphal ki executive director Dr. Y. Jayantana Chingwamiyoy kayana mitunglen sing oina saruk yaki. Thorom aduga mari leinana Dr. R.K. Radhesh Hana na hai ngasi hawdokliba entrepreneurship development program asi miyoy amana Pothok puthok sel talambadagi mapung faba entrepreneur ama oiba ngamnanabagi pandamda thauram asi pangthokpani loinana business ama mai pak na hawdoknanaba hotnabada tangai fadana khangdaba yadraba financial literacy gi mathau taba singchu program asigi matengda khangmangamgani program asi Chief Minister Entrepreneurship Support Scheme gi makhada paikhatpa oibana enterprise amabu mai pakpa entrepreneur ama oinanabagidamak scheme asina makhal kaya gi mateng sing pigani scheme asina miyam gi apunba startup ecosystem ama semgatnanabagi amata ngairaba tanja amasu oiribani training program asida saruk yariba beneficiary singna nongma khak saruk yahodabada certificate fangbagi khudong chaba leiroi pigadoriba certificate asina bank tigi loan lobada mathau taba document ama oigedoribani maramaduna training asida mapung fana saruk yaduna leipak asigi senmit loan chawkhatna ba punna hotna minasi haina mahakna phongdoki sidadi guarantor ge hai bisu leitre kem leitre tawdu mayam na business tawmatam dadi aina paisa mingo ni kitang puge da tara kabi sana thamdragan na sana thamagan bari gabi adagi kaithen ki laikai ki marup kari kara aido chendoi ngak dani dana sida piri loan sidi akoi ki 9% utane my interest logoi logom to aduga sarkar gi dagi akoi ki budget to ki matungina tam loan oiraga na 30% ka enam lei diba support sida ida laya ge leiramni aduna business da akoi na scale up to matamda chan cham phajaraba sarkar ki scheme ne sidi to mayam ningan nabiganu mafam sida laga paugi marak thana atenba break ama lominasi SKTV na local operator singidamak nungairaba pau puduna lakshari high speed internet IPTV OTT yauna atai khudong saba kya piriba SKTV gi saruk ama oibiu franchise ki khuthangda mapangal kalaba connection facility leijare
local cable operator ama oiduna miyamda news amasung entertainment programs yauhanbiyu. SKTV gi technology amasung magul leiraba service asida adumsu yaubiyu. Akupa marol gidamak mobile number 7005 259 437 natraga 8974 209 157 da call tawbirakuna khangbiba yagani. Break ki matung da miyambo mukana taram nokchari makata pau. National Institute of Technology Manipur ki taraga humdoi shuba annual convocation ki thoram ama hayeng Imphal ki City Convention Center da pangthok lagani hairi. Hiramasi ki matang da ngasi Langol da leiba NIT Manipur ki conference hall da pangthok pau gi mifam amada institute asigi director professor Dr. DVLN Somaya Julu Nahai hayeng pangthok kadoriba annual convocation asida Manipur ki chief minister Yumnam Khemchana athoiba mitunglen amadi net Manipur ki board of governors ki chairperson Bazrang Lal Bagrana thauram mapu oina sarukyagani. Annual convocation asida B.Tech ki mahiroi chani ga supna taruk, M.Tech ki mahiroi kuntraga nipan, M Science ki kungamari amadi PhD ki kuntraga matoi punna mahiroi chani ga marifidra mapana degree sing lanthokani. Loinana mahiroi taruk tana institute gold medal amadi mahiroi amadana chairman gold medal piduna ikai kumnaba utkani. Amaromda ngarang asi net NIT Manipur amadi IIT Jodhpur ga Memorandum of Understanding amakut yek pinaduna NIT Manipur da B.Tech amadi M.Tech tamliba mahiroi sing chahi ahum fauba IIT Jodhpur da semester 7 fauba tambada yanare hainasu mahakna makatana fongdoki. Manipur lenga ki Department of Social Welfare ki makada moirang AC da masagi chahi humfu suraba ahal singda ngarang AC asigi MLA Thongam Santi yauna pension card sing khutsin nakre. MLA office moirang AC nasilaga film laikai da pangtok pathauram amada AC asigi miyoi chahumga humfu mathoi da pension card sing adu yenthoki. Pension card sing adu Manipur All Age Pension Scheme English ngani kunga manga kunga taruki makada yenthoki bani. Tauramatuda MLA Santina haikibada lengak na piba yaifa thaurangi tongan ba khudong chaba sing moirang AC gi miyamda fanghan ba laikre nauni gen thokli ba pension card asigi mateng na ahal oiraba singda lengak na piba pension asi lauduna afaba wakhalon kaya faurokpa oirasanu loinana lengak na piba atei khudong chaba sing makata na fanghanana ba honaki gani haina MLA Santina fangduki. Imphal East District ki Manung Chanba Singjamai Wangma Khetri Lekai da Leiba South East Youth Organization Seyogi Akampat da Leiba Tennis Court ta ngarangdagi Non-Residential Free Tennis Coaching Camp Hogdokre. Manipur Tennis Association na Seyoga Kutsam Naduna Lakliba Tang Taragataruk Fauba Chathagadaba Camp Asida Masagi Chahi Taretagi Taraganitoi Faubagi Manung da Leiba Nupamacha Amasung Nupi Macha Sanaroi Puna Kuntrana Sarukyagani. Loinana camp asida sarukyariba sanaroi singda tennis racket amadi ball kayasu lemnigen thokani. Haujik amuk state asida ngasigi oikiba ayingasagi pau pijari. ICAR Regional Center Lamphel Pata ki fangba report ki matung inangasi state asida khwaidigi sabagi chang Celsius degree kuntraga mathoi oiki aduga khwaidigi ingbagi chang na Celsius degree kunga humdoi dasmit mangani. Nungsida yauboi sing manil ki chang na ayukta chada marifumapan amasung nungtilda na chada humfuga taruk ni haina pawasina makatari. Aroibada maru ebe pausing amuka na pizari. Lupa koti tara changna Pune da sagadaba Jamnabai Firodia North East India Vavan Rani Guiding Group Girls Hostel ngarang Manipur lenga ki Deputy Chief Minister Losi Dikona urep uyung tamkre. Amasung Mitai bu Scheduled Tribe ki lista chalana bagi thaurang paikhat na ba Manipur lenga ta Scheduled Tribes Demands Committee na makatana taksilagani haidi.
matang asida bulletin ase loisinjare Manipur miyam gi punsida khwaidi hena maru oiba state asigi lepak asigi amadi malamgi ipau singidamak SKTV news po mideng daduna leibiyo kurumjari.